Anauba Sarkar semnaba thorang tawba oina BJP gi senior leader sing lakadauri state asida BJP na luchingba anauba lainga ama semnaba gi thorang tawba oina BJP gi Northeast in charge Sambit Patra amasung BJP gi National General Secretary Organization Bel Santos mathang chayolda imfa da laklaba yai haina News 18 gi report amana hairi report asina makhata ana hairibana state asida anauba lainga ama sembaga mari lainana former Chief Minister and Birena luchingba MLA kunga manga gi team amana Delhi da station tawduna Sambit Patra amasung Bel Santos ka unaduna taksin balai khrabani Loinana luchingba sing asigi maikai degisu central leader sing the ningthina convince tawduna Manipur popular government ama athubada lingnaba honagani haibagi thajabasu pirakhibani Loinana Bihar election mamangda BJP gi National General Secretary Organization Bel Santos masamak Manipur laknaba thorang tarumkhibani adubu election asina maram oiraga matam khara chonthakibani Chief Minister and Birena February 9 da resign tawkhruba matung February 13 dagi Hauna state asida suspended animation thamduna lakibani loinana hariba matam asi mathang chahi gi February 13 da loigadabani Athuba matamda state asida BJP na luchingba popular government ama lakpa yabagi oithokpa yana leirabasu hauzik fawbagi oina Chief Minister post asigi damakta anauba luchingba ama khanba ngamdri masigi matangda BJP gi Northeast in charge Sambit Patra amasung legislature singi marakta kayaro khana wari sanakibasu laikre panba yabadi kairau kendra gi MLA Ramisorna thasigi Manungda popular government ama semnaba honadrabadi speaker Saitabata leader oina khanduna sarkar semnaba claim tawragani haina phongdokpa laikhrabani ITLF na former Chief Minister and Biren amasung NFSL gi mathakta siriba maral yumfam yaude former Chief Minister and Biren gi mathakta Kuki Human Rights Organization amana thangalakhiba audio taping leak ki matangda Indigenous Travel Leaders Forum ITLF na former Chief Minister and Biren amasung National Forensic Science Laboratory NFL SL gi mathakta siragliba maral sing adu yumfam yaudi thawong adu akan mamong na condemn tawi haina People Alliance for Peace and Progress Manipur PAPPM na thadorok cherol amana hairi cherol asina makhata na haribana en biren gi lengak sasan matam da chingtamani gi marakta lairiba gap asi samjinna ba chokthaba naidana honarambada natana chingi district sing da chawkhat tharang kaya ama supai khalamki loina tungi mirol gi future book kannaba amasung mamal yamna aikoi gi ecosystem sing asi kaihandana thamnaba gi damakta war on drugs ki khongthang kaya su paikhalamki ain kaina popi pambi thaba amasung reserve forest area sing khopchin bana mioi kharagi ain na yadaba mong da chathaba sanda lambi sing da threat kaya lakpadagi mahagi mathakta tongan tongan ba campaign kaya si chatharakhibani audio taping likamari leinana Supreme Court api khiba National Forensic Science Laboratory gi scientific report aduna audio gi evidence sing adu tef tawraba machung verification gi damak fit oidaba amani haina mayek sengna thamkhiba aduna hiramasi gi matangda aroiba wafam ni Manipur gi miyamna thogdo asiga mari leinana mathang manaw naina tholiba thogdok sing asi ngasi fawba kawba leite Hokiba chahi 2023 ki May 3 dagi tholakiba hingsa gi thodok sing asi militant sing na bek toba kukibe amana chathakibani ITLF haiba organization asi militant sing gi interest ta thabak toba friend group amani haiba gi report kaya su lai haiba group asi na human right violation natraga justice ki damakta chapchana leptuna thabak toba laiti maram aduna ITLF na aranba information campaign toba gi thabak asi khudakta tokadabani hairi Kangpokpi gi lammaker kunthraga mangada tharamba popi singyan thatkre Assamda Chandeldagi mioi ani lupa crore 5.85 ki draka konana fare Security Force na lamdam asida popi pambi singpak sana manghanta khanaba lokalak patharangi manung chana tha asida tongan tongan mafam anida chathakhiba operation da Kangpokpi district ki Songlun village yauna Langjol amasung Wafong area da lammaker kunthraga mangada tharamba popi pambi singpak sana yanthatuna manghankre hari Police ki pawa mana haribana iroi loiba oina Kangpokpi district ki manung chanba Songnung village amasung masiga thangnana leiriba Langjol amasung Wafong area da chathakhiba operation adu da lam acre manga da tharamkhiba popi pambi sing yanthatuna manghanki loinana popi pambi sing adu thabada sijinnaba polam sing thamba amasung makhoigi lekfam chafam oiba khangpok sang amasu sidoktuna manghanki red adu da empty cartis nipan harbek ahum amasung popi maru kaya fangki hairi security na popi pambi sing manghan takhanaba chathakhiba operation asida miyamna mapung fana cooperation PBO hairi haukiba November anida hariba khulasi maktada Nasa Mukta Bharat Abhiyan gi saruk ama oina lamegar kuntrada tharamba popi pambi singyan thatuna manghankre operation aduda farm hut ani yauna atei polam kaya mang thakhankre loina namai chaklaba gypsy ani amasung mafam adudagi fangbangam ki hairi atopa amana Directorate of Revenue Intelligence na Assam Rifles ka loina na Assam gi Kasar district ki Sonabari ga chathaba operation da Chandel gi mioi ani market lupa crore 5.85 ki belu oigadaba yamlaba drug singa konana fare pausina makhata na haribana Chandel dagi mioi ani asina yamna chingnaningai oiba mawongda gari amada tongduna chatlingai da combined force ki kangbu aduna
Senabariga Mayada Kamduna check tobada gari adu tongan tongan soap case humfuga marida yamlaba heroin sing adu puduna chatlambadagi fagatkhibani Chandel district ase Indo Myanmar border gi area da oivanda natana chingi khudong thiba yaba mafam kaya laibana mafam ase drug trafficking gi khwaidagi maruiba mafam amasu oiribani haidi Bangladesh ta fundamentalist forcing activity hengalakpana India gi any region da yamna section ningai oi India ga lonariba Bangladesh ta hojik fundamental forcing activity hengalakpana maram oiraga laiba asigi northeast region amasung China ga lonariba Jaga sing na mikup na humsing na yam na check na laiba mathaw tai haina former chief of stern command lieutenant general RP Kalita retire na Fangdre Kuki mang na makata na haikibada Bangladesh ki Yunus na luchingba interim government asi Pakistan ga hena naksin narakpagal loina na laiba aduda fundamentalist elements sing activity yamna kan hengalakli haiba group sing asina India gi strategic amasung international security interest maru oina Bangladesh ka lonariba northeast state singi border da akiba ke apirakli Indiana Northern Frontier da same sariba kayagi matang da palladuna retired Lieutenant General Kalikana Makata na haikibada India amasung China laiba anina border gi area da military amasung logistical infrastructure left na develop tawagi changso hengalakli laiba ani gi oina border area sing da helipad amasung airfield na chingba semgatuna logistic facility fagadhana ba left na honari masiga loina na border region da infrastructure amasung connectivity asi remote area sing da mapung fana yohonat ba advance oiba mawong da semgat sagat pagi thabak chathari Arunachal Pradesh Sikkim amasung Uttarakhand yauna India na border gi area da military gi oiba thorang kaya paikhalibasi hanadagi hena mapung fana fagatlabasu northeast frontier da Bangladesh amasung China na pirakliba akiba kaya asi thengnana ba mapung fana sem sabagi tangai fadaba lairi haiki marak sida Bangladesh amasung Pakistan ani gi mari asi hanadagi hena chesin ba hengalakli Bangladesh ta Prime Minister Sheikh Hasina na palingai matamda Bangladesh amasung Pakistan laiba anigi marakta yamna muknaba fibam amada leirom khibadu Yunus na luchingba interim government asi lakpadagi laiba anigi mari asi level khudimakta yamna chesin narakli Bangladesh citizen singna Pakistan da chatke haiba tarabadi pung kun mari gi manungda visa issue tawi amaramda Bangladesh amasung Pakistan laiba anigi mari asi heda naksin narakpagi khudong chaba lawraga Bangladesh ta India gi mayok ta laiba Radical Islamic group kaya amasu fongna operate tawba horakle MPSC na lawba civil service mains exam gi question paper da soiba laibadagi exam cancel tawkhre nauna matam lepkhre haukiba October 3 gi Imphal Center amasung Guwahati da laiba Assam Public Service Commission gi complex ta chatharakhiba Manipur Public Service Commission MPSC na lawba Manipur Civil Service Combined Competitive Mains Examination 2022 gi ngasi areba numit ki ayukta thokpa General Studies GS paper 3 da soibadagi nungthil da thokpa paper 4 gi question yansillaga yaurakpadagi khudaktagi exam cancel tawkhre MPSC gi maikaidagi nauna ngasi cancel tawkhiba paper ani ado tha sigi kungani thoida oina nauna matam lepkhre pau sina makhata na haribadi ngasi ayuk thokiba main exam asigi General Studies ki paper 3 gi main exam aduda General Studies paper 4 gi question adu candidate khara da pirakpadagi candidate singda chamam naba kaya thoki MPSC gi maikaidagi question adu hek yan thorakpaga ikan kana dana asoiba ama lairi haiba khanglakpadagi khudakta exam cancel tawki MPSC na chothakiba soiba sida exam thari ba candidate kaya amana pendaba wafam kaya fongdoknaraki MPSC gi maikai ngahak leitana asiguma soiba kaya chothaba sina MPSC da makhata na thajaba fawo ngamhandre hairiba soiba si karam ba kanda lepkadawribano MPSC gi asoiba na maram oiraga makhoi gi mangliba chahi sing asi kanana compensate tawgadawribano parikha asi Imphal Center amasung Guwahati Center da pangthoklini masida candidate kaya amasu sel changna parikha tharibani parikha asigi damak national level exam thanabagi damak Delhi yauna laiba asigi tongan ba mafam kaya da sem saduna leinariba maherwe kaya amana lamna Imphal amasung Guwahati tamna lakpa kaya amasu yaribani adobo MPSC gi asoibana exam cancel tawkhiba sina candidate singi thamoi kaihanba khaktana tona achobo senfam kaya amasu manglibani haina pendaba wafam kaya fongdoraki amaramda ngasi exam gi question paper da soiba laikhiba aduga mari leinana MPSC gi controller of examination TS Lalmani na thokiba notification amagi matungina technical issue na maram oiraga paper 4 General Studies 3 amasung paper 5 General Studies 4 asi nauna matam lepe paper 4 General Studies 3 gi oina tha asigi kungani thoi thangja dumik ki pung 8 dagi numit ungba pung 10 gani thoi aduga paper 5 General Studies 4 na numit asigi numit ungba matung pung amaga makhai dagi pung 3 ga makhai fawba pangthok kani
exam center hanagi mafam adumakta adum oigani aduga mamangda exam asigidamakta issue tawkiba e-admit card sing adu reschedule paper sing asigidamakta makhata na chanagani hari maraksida thadau student maikaidagi MPSC na lawba mains examination na ngasi asoiba kaya thowan kiba adugidamakta kan mamong na condemn tawragli thawdo adugi matangda MPSC na public apology tawbagal loinana masigi chaba maram adu miyamda sengdokadabani thawdo sigi matangda high level inquiry tawduna responsibility fix tawbagal loinana senior official sing yauna January singi mathakta disciplinary action lokhat kadabani asiguma soiba sing asi matungda thoktanaba kanba section tharang sing lokhat kadabani Guwahati gi center exam thariba thadau tribe community gi oina lemhauriba paper asi imphal da masi maru oina inter community relation fagarhanaba masung matam amadi resource kannabagidamaktani amarom danga siga soiba aduna maram oiraga effect tawkiba candidate singidamak solidarity uli loinana Manipur government gi maikaidagi accountability transparency justice ki damakta taksili haidi CPMC progressive na sangai festival boycott tawbagal loinana November 18 numita kanglaipak sinba thungna general strike law thokre President rule lengang na sangai festival pangthokani haina thawrang lakliba si sangai festival boycott tawbagal loinana lakliba November 18 yumsa kaisan numita kanglaipak communist party military council KCPMC progressive na nomagi oina kanglaipak sinba thungna general strike tawragani haina law thoragli lup asigi information and publicity secretary Mahai Khomba maitai na khuyek piduna media da thadorakliba cherol asina hai general strike asida hospital water supply meholangpok News and media ga mari leina bathabak singdi council loi karigumba KCPMC na thamliba athingba sangai festival asida mangak kanduna namfu hafu tarak labadi maduda thoglakpa afafatagi tekchak pumnamak president rule government na daita pujagadabani Miyangi wakat kayadagi party na paikhalakliba sangai festival 2025 boycott tawbagi khongjang asida kanglei miyam khudimang na wakhal tamina si haiba wafam su Nonglumna party gi maikai degi ningsing lakli cherol asin high president rule government gi makok oriba governor na sukumai harau pangthok tuna mitei furupcha singbu angau afai oina moithem tawduna kumai ni sana lang thak tuna thamjillaga mitei khunai lekha tana hena manghanaba siloidabani national highway singda mitei furuf na maning tamna chatpada thingba thamjinduna British India government gi furuf masel tokai ta hanba hatung na hanna bagi community amada tongsinuna divide and rule policy da thabak tawba khudakta leptuna national highway singda mitei community gi free movement lakliba December 3, 2025 fawbagi manungda lehengadabani kariguma piriba matam asigi manungda national highway da mitei community free movement lehendrabadi kanglaipak Manipur da ahanbagi oina December tha amachupna general strike makha chathanabagi firef lorakpa yai haiba akanba section wasu thamlakli loinana fatherland kanglaipak Manipur gi masak magun kaya sing asi Mising yamjadrabasu matam amadi chingtam anigi apunba saktam na ingna chikna nungsi chana na khunda minarambani adubu ngasidi mitei furuf na mapangal khara sonthakibadagi pungkhai kairaba likligi sagyal mingsel amagi matau oiraktuna hingminariba furuf kangluk khudingmaki thangadaba ikhong singda mache taraba likli na thingadawbagi tamthiba phibam amada sem saduna leinakhrei asiguma tangkak asida kumai harawgini sada laichu hanba manba mongda maitei furuf na mapung oina khundariba kangleipaki tampaki lamda PR government na tharang lakliba sangai festival asi boycott tawbagi firep asi KCPMC progressive na lorakpani hairi dima hasau da leiba waterfall gi singna chenthakibadagi meheroi ama sire ani na thiba khangdana leiri yamna laibak thiba amadi thamoi sokninga oiba thogdo amada National Institute of Technology NIT gi koiba chatpa meheroi singi maraktagi meheroi ahum isingna chenthakibadagi meheroi ama asibak chang oina phangba ngamkhrei Mahiroi ani na hojik fawba thiba khangdana leiri thiba khangdana leiriba mahiroi sing adu SDRF yauna mari leinaba singna kanba mawongda isingna chenthakhiba mahiroi ani gi hakchang thibagi thabak hojik yamna kana chathari haidi paw sina hai laibak thiba thogdo asi ngarang nungthil pung ani rom taba Assam gi Dima Hasau district ki manung Chanba Haragan down village ta leiba Bolsal waterfall ising chaibi da thokhibani ngarang mafam aduda National Institute of Technology NIT Silchar gi mahiroi sing koiba lakhi maduda mahiroi nupi macha ama Waterfall dagi chentharakpa akanba ireina chenthakibadagi atopa maheroina kannaba honabada makoi ahumak isingna chenthakibani hari thawdo du thokraba matung SDRF local gi miam fire service amadi mari leinaba singna thiba humagi thabak chathaki adubu ngarang nungthil pung mari rom taba matamda isingna chenthaba adu da yawkiba Uttar Pradesh dagi Sarva Kritika Singh kauba masagi chei kun lom suraba maheroi amagi hakchang sina fangki hari NIT Silchar gi Dean of Student Welfare S Darna phongdokhibada thawdo du thokle haibagi paw phongbadagi meheroi sing adugi official sing thawdo thofam da chatuna yengsinbaga loinana official kaya mafam aduda hojiksu leiri thiba khangdana leiriba meheroi ani adudi Bihar dagi Radhika Taragamapan amadi Uttar Pradesh dagi Sohat Rai kun kawi hari additional superintendent of police crime Dima Hasau district ki thawpuriba
Faruk Ahmedna Fangdre Thiba Khangdana Lairiba Mahere and Hokchang Fangnaba Mari Lenaba Singnama from Kaya the Tibaki Tabak Lep than a Chatari. Taudo Aduga Mari Lena case Amasula Kwale Haiki. Pikitabak Chatakibani.